Hello guys, welcome back to our YouTube channel. Ngasi akhoi mayam gi mangda anoba challenge sama puraga lakchari challenge to ngasi so yam spicy oiba challenge ni adu ibani na tawgadaba se adu ngasi je khoina tera gi sagolband store amadagi khoina Korean noodles pick tawjare maze twice spicy hot chicken flavor ramen hai Size khoi subscriber na to najer pani ado si ani se ban ta ba do challenge to ni ngam do ying jare magi sadu male price na 150 lay per packet ta ado mayam da khoi gi char gi mutung da si first time ne khoi na try to jare da si khoi gi try to si da kamaina tawba habdo mayamda haizarage aduga akhoi cooking style kamaina tawi si akhoi cook tawgi style akhoi kari hapa khotpa akhoi adu ngasi di mayamda khanganjage let's start mayam hozarage ai singorza hana bowl khida sing haptarage si mari jam da lok thuk dina si mari si udaba udaba no ai ro ya dre am ka pasna takan am da thamma bas maina nam ko yare si je mari da boil da thamjarage mana saba ngai ri da mayam ai hapting the pot her lay to cut tawjage anin je hana cut tawjarage na kai mena ingredients have to do ai boil tawra go ina semage ba ai hap ka da se onion ne tomato ma khang hap ke ya hap da sin do ma ne dona tengi ji pam da ba sin la di do spicy one dum sa zai da da kitang flavor do and taste to na bai da mak da ba ai onion ke hap sa ge da gi Korean mayai salad da spring onion hap ke adagi tomato ma aduga Korean garnish tawbagi di ai coriander leaves pujare to sing sina soda ngai ni dai kapse ba Korean kano da hap tera pulling ai da hap tera si ja pulling da noodles hap chu me da ba hana flavor do long na bai da mukta ai hana aina katawiwa vegetables kai ja hana boil tawjage sing je sa dore khaga sa de hore onion cut tawblo jare tomato se cut tawjage sang na hap ase pamjaba sing so go hor mal sing so go hore pani do so hap ya ni noodles te ko na hap ya ai hana si sing cut tawjage mahi wa su dum hore adjust to ya mai di langal ro je mahi do nap na do mak tawse ai ha pau jar ge na anen ha pe dum pulak ha sang jar ra na hau ni nang is adu di Korean char da khanan tamba ngam de adagi spring onion je aina mana se garnish ki da mak ta khapchar ge ba si so flavor khara ha ma do ta yam ha pa di onion su ha pa ba ni na ko capture sige matunda sige sina mo chili sauce ne muloi da horen capture ge Kaya na patroni yung ini kaya naman yaw do. Naman da yaw kasi. So taro. Sige chili sauce ma. adudagi sigi sina taste maker gumba male ko ado aina manung da hang kari yaw have do hang do ga mem chage
ꯃꯣꯏꯁꯦ ꯀꯩꯅꯣꯒꯨꯝꯕ ꯁ꯭ꯄꯥꯏꯁꯦꯁꯅꯦ ꯑꯗ ꯑꯉꯧꯕꯁꯦ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯊꯣꯏꯗꯤꯡ ꯑꯉꯧꯕꯒꯨꯝꯕꯀꯣ ꯍ꯭ꯋꯥꯏꯠ ꯁꯦꯁꯦꯝ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯤ ꯑꯗꯣ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯁꯤꯁꯦ ꯕꯣꯏꯜ ꯇꯧꯕꯗ ꯍꯥꯞꯆꯒꯦ ꯍꯣꯔꯦꯟ ꯆꯥꯔ ꯈꯪꯕ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯁ꯭ꯄꯥꯏꯁꯦꯁ ꯃꯌꯥꯝ ꯑꯩꯁꯨ ꯈꯪꯗꯦ ꯍꯣꯔꯦꯟ ꯌꯦꯡꯉꯁꯦ ꯕꯣꯏꯜ ꯇꯧꯕꯗ ꯍꯥꯞꯆꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒꯤꯗꯣ ꯑꯗꯨꯗ ꯁꯤꯁꯤꯅ ꯀꯣꯟꯅ ꯍꯥꯞꯄꯒꯦꯕ ꯑꯩꯅ ꯅꯨꯗꯜꯁ ꯍꯥꯞꯆꯔꯒꯦꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯊꯥꯡꯕꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯆꯥꯎ ꯂꯩꯔꯝꯃꯦ ꯕꯥꯎꯜꯁꯤꯕꯨ ꯆꯟꯒꯗ꯭ꯔꯥ ꯆꯟꯅꯤꯍꯦ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯦ ꯃꯍꯤ ꯈꯔ ꯋꯥꯠꯀꯗꯕ ꯃꯥꯜꯂꯦꯀꯣ ꯃꯍꯤ ꯈꯥꯏꯖꯜꯂꯨ ꯃꯍꯤ ꯈꯔ ꯍꯥꯞꯆꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯃꯇꯨꯡꯗ ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯆꯤꯜꯂꯤꯅꯦ ꯃꯌꯥꯝ ꯎꯕꯤꯀꯣ ꯃꯣꯔꯣꯛ ꯍꯥꯞꯇꯣꯏꯔꯣ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯀꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯂꯦꯟꯖꯁꯦ ꯈꯔ ꯍꯥꯔꯗ ꯑꯣꯏꯗ꯭ꯔꯒꯗꯤꯀꯣ ꯄꯣꯛꯄ ꯂꯣꯏ ꯆꯥꯛꯄ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗ ꯁꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯇ꯭ꯋꯥꯏꯁ ꯑꯦꯛꯁꯅꯤꯅꯀꯣ ꯈꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯃ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯕꯣꯏꯜ ꯇꯧꯔꯁꯤꯀꯣ ꯕꯣꯏꯜ ꯇꯧꯔꯒ ꯑꯩꯅ ꯕꯣꯏꯜ ꯇꯧꯔꯤꯉꯩꯗ ꯉꯥꯏꯕꯤꯔꯝꯃꯣ ꯕꯣꯏꯜ ꯇꯧꯕꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯕꯣꯏꯜ ꯇꯧꯕꯗꯣ ꯀꯃꯥꯏ ꯑꯩꯈꯣꯏꯗꯤ ꯀꯨꯛ ꯑꯍꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯖꯕ ꯉꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯃꯣꯔꯣꯛꯁꯤꯡ ꯌꯥꯝ ꯇꯜꯂꯤꯁꯦ ꯑꯩꯅ ꯃꯣꯔꯣꯛꯇꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯇ꯭ꯋꯥꯏꯁ ꯍꯟꯗꯛꯇꯤ ꯅꯪ ꯀꯥꯗꯧ ꯃꯥꯜꯂꯤꯗ ꯃꯣꯔꯣꯛꯇꯤ ꯅꯪ ꯌꯥꯝ ꯄꯥꯝꯖꯗꯥꯏꯅꯦ ꯌꯦꯡꯉꯁꯦ ꯑꯗꯣ ꯅꯪ ꯀꯥꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇꯕꯤꯗ ꯑꯣꯏꯅ ꯃꯌꯥꯝꯗ ꯔꯤꯚ꯭ꯌꯨ ꯑꯣꯏꯅ ꯄꯤꯔꯁꯦ ꯅꯠꯇ꯭ꯔ ꯆꯦꯂꯦꯟꯖ ꯉꯝꯈꯤꯕꯗꯤ ꯅꯪ ꯑꯗꯨꯝ ꯍꯩꯖꯕꯗ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯔꯣꯏꯅ ꯂꯩꯕꯤꯔꯕ꯭ꯔꯣ ꯃꯌꯥꯝ ꯌꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯌꯥꯝꯁꯤ ꯕꯣꯏꯜ ꯇꯧꯔꯤꯉꯩꯗ ꯑꯩ ꯒꯥꯔꯅꯤꯁꯀꯤ ꯃꯌꯥꯝ ꯁꯦꯝꯕ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏ ꯀꯟꯇꯦꯅꯔꯁꯤ ꯌꯥꯗ꯭ꯔꯦ ꯊꯥꯗꯣꯛꯑꯦ ꯂꯩꯊꯣꯛ 100ꯗ ꯕꯣꯏꯜ ꯇꯧꯕꯀꯣ ꯇꯞꯅ ꯇꯧꯕꯅ 100ꯗꯗꯤ ꯇꯞꯄꯅꯤ 300ꯀꯨꯝꯕ ꯇꯧ 350ꯗ ꯇꯧꯔꯁꯦ 100ꯗꯗꯤ ꯖꯁ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛꯇ ꯀꯟꯇꯦꯅꯔꯁꯤ ꯈꯔ ꯄꯤꯛꯈ꯭ꯔꯦ ꯆꯜꯂꯣꯏꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯝꯅ ꯆꯜ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯅꯨꯗꯜꯁꯦ ꯑꯩꯗꯤ ꯂꯥꯎꯕꯅꯤꯅ ꯑꯣꯏꯅꯗꯤ ꯈꯟꯖꯕꯅꯦ ꯑꯗꯣ ꯐꯅꯌꯥꯝ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨꯅꯕꯨ 150 ꯄꯤꯕ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯃꯅꯥ ꯅꯠꯇ꯭ꯔꯣ ꯍꯥꯞꯄꯤꯗꯣ ꯃꯥꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯒꯥꯔꯅꯤꯁꯤꯡꯒꯤ ꯄꯨꯔꯛꯄ ꯑꯩꯅ ꯀꯣꯔꯤꯌꯦꯟꯗꯔ ꯂꯤꯞꯁꯦ ꯐꯗꯤꯒꯣꯝ ꯃꯅꯥꯁꯦ ꯑꯩ ꯈꯤꯇꯪ ꯍꯣꯔꯦꯟꯒꯤ ꯈꯔ ꯈꯥꯛꯑꯒꯀꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯃꯩꯁꯦ ꯈꯤꯇꯪ ꯀꯪꯁꯤꯟꯍꯟꯕꯒꯀꯣ ꯑꯩ ꯃꯥꯒꯤ ꯁ꯭ꯄꯥꯏꯁꯤ ꯁꯣꯁꯁꯦ ꯍꯥꯞꯄꯒꯦ ꯀꯌꯥꯝ ꯁꯥꯗꯣꯏꯅꯣ ꯑꯥꯏꯗꯤꯌꯥ ꯌꯥꯎꯗꯦ
ꯑꯗꯨ ꯃꯣꯔꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯗ꯭ꯔꯕꯅꯤꯅ ꯊꯨꯝ ꯈꯔ ꯍꯥꯞꯁꯤꯔꯥ ꯈꯜꯂꯤꯕ ꯀꯩ ꯈꯟꯒꯦ ꯊꯨꯝꯁꯤꯔꯣ ꯊꯨꯝꯁꯦ ꯍꯥꯞꯄꯔꯣꯏꯁꯤꯗ ꯊꯨꯝꯁꯦ ꯍꯥꯞꯄꯅꯗꯤ ꯐꯩ ꯀꯩꯒꯤꯅꯣꯗꯤ ꯃꯣꯔꯣꯛꯁꯦ ꯇꯞꯅ ꯁꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯁꯣꯜꯠ ꯃꯣꯔꯣꯛꯅ ꯃꯥꯡꯍꯜꯂꯦꯕ ꯃꯣꯔꯣꯛꯅ ꯀꯠꯇꯧꯅꯦꯕ ꯍꯌꯦꯡꯈꯩ ꯀꯨꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯈꯪꯅꯩꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯀꯨꯛ ꯇꯧꯕ ꯃꯇꯝꯗ ꯊꯨꯝꯈꯔ ꯍꯦꯟꯖꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯔꯒꯅ ꯃꯣꯔꯣꯛꯅ ꯈꯔꯗꯤ ꯀꯠ ꯇꯧꯕ ꯉꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯃꯌꯥꯛꯄꯁꯦ ꯅꯠꯇ꯭ꯔꯒꯅ ꯆꯤꯅꯤꯅ ꯆꯤꯅꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩꯅꯣ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯦꯠꯀꯨꯝꯕꯗꯁꯨ ꯌꯦꯡꯕꯤꯕꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯅ ꯁꯨꯒꯔ ꯈꯔ ꯍꯥꯞꯄꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯌꯥꯛꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯀꯛꯄꯅꯦ ꯊꯨꯝ ꯈꯔ ꯑꯦꯗ ꯇꯧꯖꯒꯦꯕ ꯃꯌꯥꯝ ꯌꯥꯝꯗꯕꯤꯗ ꯄꯤꯟꯆ ꯑꯃ ꯍꯥꯞꯀꯦꯀꯣ start tꯧꯒꯦ it's time to add ꯑꯩꯅ ꯈꯟꯕꯗ ꯁꯣꯁꯁꯦ ꯍꯥꯞꯍꯧꯔꯒꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯃꯌꯥꯝ ꯇꯧꯆꯒꯦ ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯃꯆꯨꯁꯦ ꯎꯕꯤꯔꯦꯗꯅ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯕꯦꯛ ꯑꯥꯎꯠ ꯇꯧꯍꯧꯔꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯃꯍꯤꯁꯦ ꯈꯔ ꯌꯥꯝꯃꯜꯂꯕ ꯈꯪꯗꯦ ꯃꯣꯏꯁꯦ ꯃꯍꯤ ꯌꯥꯝꯗꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯨꯗꯜꯁꯤꯅ ꯀꯩꯅꯣ ꯇꯧꯕꯒ ꯆꯥꯅꯔꯛꯀꯅꯤꯗ ꯁꯣꯌꯥ ꯁꯣꯁꯀꯤ ꯇꯥꯏꯞ ꯇꯧꯗ꯭ꯔꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯣꯏ ꯈꯤꯇꯪ ꯗꯥꯔꯛ ꯑꯣꯏꯀꯣ ꯑꯗꯣ ꯀꯌꯥꯝ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕꯅꯣꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯖꯒꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯒꯗꯕ ꯃꯥꯜꯂꯦ ꯇꯥꯟꯁꯤꯜꯂꯛꯑꯦ ꯁꯤ ꯌꯧꯔꯗꯤ ꯉꯥꯛꯇꯪ ꯍꯥꯞꯄꯨꯕꯒꯤ ꯃꯍꯤꯁꯦ खितांग कंजनहनगेको ꯑꯗꯨꯗꯤ खितांग लेखꯠꯂꯨ ꯍꯣꯏ ꯃꯍꯤꯁꯦ ꯍꯧꯖꯤꯜꯂꯒꯅꯤ मोरोक से हम मोरोक मचूसे मनम से हम नुसीरे हजिक oh my god मागी मनम से कहीं एक्सप्लेन तौगनी माजे कोई स्वाद फंगबा स्पाइसेस खरा मनम नंबर फंगे करीनो हबदी खंजद्रे कोई ingredients ta kai ibano su khangre moi ingredients se the happy basing se no container ja mai sindure thamone mai soybean oil mai cha to boy mai cha saiye boil to udu kan to ye mai masala dai kan to ye idi yam tempting oil Kaido haga mahi hara battery ada ba kaya na ga 15 16 bai ma'am coriander leaves na garnish tawjare flame se mutha charage lore ma'am challenge hauna ba ma'am measure मासे कहीं हांगने कोई होबल और बगी मतुंग दा कोई चैलेंज स्टार्ट होना बताओ जरगे मैं इन ताबियो सीने कमाई चाहते हो से हाई का तबन्ना से लेटिव से सी जे होरेन चैलेंज लोरबल सी लेमन बिया दबा सी मना से जो चाव हाउ बनेबा चाइंग सी जे नूडल्स से चाइंग है दने चाबे यारो चाबे याय अदु लेमन बदिया दबा थंबियो को आई हापा 시계 그거지 많이
May kinoze. Morok si Manam jay am taw na ton jiya de. Allergy lai ni ko ni ya de. Kau ko hogi no ko nang yang chen chen wa ma le. Em học dệt rít. Sao mà người đang đi tôi chef ni de hai am sa do chu ma le ma su jim ti ông ya. Nga ni si di. Extra morok so happy ni men. Masih yang sadar di punishment pinner sih. Yes, punishment pinner aja tuh tahu sih ya. Subscribe view. Ông thì đâu? Mẹ học tôi mà lên tôi ngồi xí khá kỳ vậy ta ngồi xí làm sao làm điều nó như anh khai làm được mà này à khá tồi mà anh khai làm được cái lẽ khá là cô xí à anh xí tồi này mà Yam hay rồi? xí tồi này xí tồi Học rất rồi thì. 이제 이거를 그 또 우리가 들어는 이제 원에 합쳐래. 버스 많이 나오는. Yari ko. 네. Mem yari ko sa. Subscribe. 그거. Không nó tồi. Xin đi đúng mà mình thật có cái cái gì có. Không nó tồi xí. 네, 아마 두디 1, 2, 3 start go. Một thái à? Một xí điểm. Hai trên can đi. Hầu chứ hầu ấy chứ nè. Trong sai gì đi. Xá nó sao à? Một cứ sao à? Mình nói chú sao không có chú sao thì hát đi. Em hỏi. Mày hầu đây à gì? Trong thiểu ấy gì đi. Nào mày hầu đây à? Makanya. Nanya Andre. Nào. Đi xài thế đẹp. Anh mà chi linh cái gì? Kita tôi làm nào? Thì hao ấy là một tí hai đến gan đi. Mình xin chú đến xe. Nah, yang mimi sinju di pun hapsa berodu kecil. Ya dia mau sih. 이거 잘 아주 먹는 뭐 하고 니 야와 이제. Anh nhìn thấy nhà mình đang gì? Làm được. Chết tôi rồi. Làm đấy.
ꯃꯌꯥꯝ ꯃꯥꯅ ꯀꯥꯒꯗꯧꯔꯦ ꯌꯥꯝꯕꯅꯦ ꯅꯪꯒꯤ ꯌꯥꯝꯃꯦꯕ ꯌꯥꯝꯃꯦ ꯈꯜꯂꯗꯤ ꯅꯪꯅ ꯂꯧꯏꯀꯣ ꯁꯥꯎ ꯌꯥꯗꯦ ꯂꯧꯕꯅꯤꯅ ꯃꯥꯟꯅꯔꯕ ꯃꯥꯟꯅꯔꯦ ꯁꯤꯗꯤ ꯌꯥꯔꯦ ꯁꯤꯗꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯕ ꯌꯥꯔꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯗꯤ ꯌꯥꯔꯦ ꯀꯥꯏꯗꯤ ꯃꯥꯅ ꯈꯗꯛ ꯇꯧꯔꯦꯕ ꯃꯥ ꯇꯞ ꯆꯠꯂꯦꯅꯦ ꯅꯪ ꯈꯨꯠꯇꯣ ꯍꯥꯟꯗꯣꯛꯗꯦ ꯅꯪ ꯈꯗꯛ ꯇꯧꯕ ꯃꯥꯅ ꯁꯥꯏ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯣ ꯃꯌꯥꯝ ꯑꯩ ꯁꯤꯗꯣꯔꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯨꯃꯥꯡ ꯇꯥꯔꯦ ꯄꯤꯁꯨ ꯇꯥꯔꯦ extra moral hapa udah dikasih tahu itu, mana extra moral mau selek, sini kan sambo senadra, samje punjara mau dong memang wah masih deh. Cara ngambil sih deh. Isang Andre. Mati mau yang pamanya bisa sanggah. Ini ngambil ipo nih. Tidak nggak bisa ngambil kok. Kayak ini no. Ang lagi udah di try dong juga no. Bising jatuh tuh belum di. Coba deh, ya deh. Udah. Pas. Ma'am. Kali. Nó lúc đấy không người ta nên xem lên tranh gì. Anh thấy hả mấy bạn? Trên đi thích xa này gì? Anh làm gì đó? Đi sang làm gì đó? Này mày sang làm gì đó? Mang cái tài gì? Ngầm tadi punishment vegan. Ah, itu dia sih. Apa? Làm sai mèo. Aduh mati. Yang pi cái tai hả? Anh làm giờ cái punishment cái gì vậy? Mèo mình tao không được. Shit ăn sao? Miệng. Mungkin dia mau apa ya? Si hai siapa mau apa tuh? Mungkin dia hap tuh saya kok. Am salah itu mana itu slower. Mayam yung da try to bigay kan so extra moro happy kan no? I just challenge kita magta hard oy na ba hapsa bane do hapam drasu ya bane saksi yung biyo. Wanga ba mo ndre. Mimi dia saya masih tetap times kok. Mimi saya do sih. Mimi ko sunati. Aware. Kuis ingat lah saya akan story dong kok. Sahabat itu kue bener bener. Ingat ke saya di challenge mana na tama ya.
ꯍꯨꯃꯥꯡ ꯇꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯩ ꯗꯥꯛꯇꯔ ꯌꯧꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯀꯣ ꯃꯌꯥꯝ ꯍꯨꯃꯥꯡ ꯇꯥꯕ ꯂꯦꯞꯇ꯭ꯔꯦ ꯁꯤ ꯇꯤꯁꯨꯁꯤꯅ ꯆꯠꯅꯗ꯭ꯔꯦ ꯋꯤꯟꯇꯔꯗ ꯆꯥꯕ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯁꯤ ꯋꯤꯟꯇꯔꯗ ꯆꯥꯕ ꯅꯨꯡꯉꯥꯏꯅꯤ ꯁꯝꯃꯔꯗꯗꯤ ꯌꯥꯝꯃꯦ ꯁꯤꯔꯦ ꯆꯥꯔꯒ ꯍꯦꯟꯅ ꯍꯨꯃꯥꯡ ꯇꯥꯔꯛꯄ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯝ ꯁꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯦ ꯑꯗꯨꯅꯦ ꯎꯁꯀꯥ ꯈꯔ ꯆꯥꯔꯒ ꯑꯉꯝ ꯑꯊꯧ ꯁꯛꯀꯅꯨ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯇꯔꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯄꯅꯤꯁꯃꯦꯟꯗꯨ ꯀꯤꯖꯕꯅꯤꯅ ꯆꯥꯁꯤꯟꯖꯔꯦ ꯑꯗꯨ ꯄꯅꯤꯁꯃꯦꯟꯅꯦ ꯅꯪꯒꯤ ꯃꯌꯥꯝ ꯁꯤꯔꯦꯗ ꯍꯨꯃꯥꯡ ꯇꯥꯕ ꯂꯦꯞꯇ꯭ꯔꯦ Oh shit. Nahal Manipuri competition da pubagi aina ngasi noodles se pongjabani na ma next episode ti mana mathangi next episode ki dam tam ko batare khoi channel sibu ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯀꯃꯦꯟꯇ ꯑꯅꯧꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯣꯟꯇꯦꯟ ꯀꯔꯝꯕꯗ ꯍꯥꯞꯆꯧꯒꯦ ꯃꯌꯥꯝꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯝꯕ ꯊꯣꯛꯄ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯛꯏ